Manipur gi inkhalakliba naha kayada gaming disorder natragana video game addiction gi anaba leibra haibgi singnaba leire haidane haksel gi lamda thabak tawriba akhang hi kayana phangdok narakli malem pumbagi oina technology gi lamda onba kya lakpagi oina Manipur su awon bising asida sagon aduna hingba khunai ama oiri senjek amagi mamai ani leibugum aphaba awon bisinga iroina na phattaba awon ba kaya su nong nomugi hengalakpa lepri asigumba phattaba awon bising asigi marakta maru oina inkhalakliba naha singda video game addiction hairga sukhangnaba gaming disorder gi chang wangna leibra haibadu akhangai singa tanaduna yengthok hobagi mathau tarakli hiram asigi matangda Jawaharlal Nehru Institute of Medical Sciences की Department of Psychiatry की Dr. Janet Konthokjamna hai ki World Health Organization na kumja 2018 da phong kiwa 11 suba International Classification of Diseases ICD-11 da gaming disorder asi laina amani haina sakhang khrabani adubu lamdam asidadi miyamna gaming disorder asi laina makhal amani haiba khangdabugum tawri laina asi maruaina inkhalakliba naha singdana hena nahalli adumakpu laina makhal asi school gi thakta mahai tamliba mahiroi sing amadi ahal singdasu nadabadi natte miyamna laina asigi maramda thoina khangdabana maram oiraga game addiction ga mari lainana Jenims Hospital da layengba lakpa na basing yamdri adubu Jenims ki psychiatry department ta layengba lakpa inkhalakliba naha singda khara kupthana yenglurabadi patient nipan dagina tara phawgi manungda patient amadi gaming disorder ki problem leiramba thengnei mahakna makha tana haiki video game addiction natragana gaming disorder haiba sisu atei addiction singa yamna manei miyoibana karigumba thabak ama tawba matamda nungaiba phawriba ase brain da yawba reward pathway haiba asida nungaiba phawbudagini game sanaba matamda nungaiba phawriba asisu brain gi reward pathway da nungaiba phawrukpadagini game sanabadagi phangba nungaiba aduna reward pathway asida yaiduna hanjin activate tawbudagi brain da game dugi permanent oiba lambi ama Shamgalai, Masidagi game addiction natragana gaming disorder gi anabasi ohlai kanagumba mioi ama gaming disorder narabadi mahakna game sanabagi matam ado hek yorukpaga sananingakani game aduda hena matam manghanba helakani mayai kaba chinjak si naba haukhraga addiction oirakpadagi lepngamdaba matau adugum ohlai addiction asina henjilaklagadi withdrawal syndrome sing kudam oina harabada game sanabagi matam ado yorukpada masa niglakpa amadi atai thawong sing yai gaming disorder problem leiraba mioi ado mahakna sanariba game aduda matam ka hena mangkhrabanina atopa thabak singda kairakpaga loinana social life family life amadi masagi sinpham dasu akaiba kya tholakpa yai game sanariba manungda chaba thakpada pukning changlaktaba matam nairaktaba amadi hakchang lengthok lengsin tawbugi changsu walakpana maram oirga haksel gi phibam dasu chauna akaiba tholai asigumba mioi asi tumba yadaba amadi tumninglabasu game adu sananaba honabada tumdana khanglaga leibana maram oiraga tumbagi chang watpana tholakpa leina kayasu nahalakpa yai asigumba mioi sing game da matam ayamba manghanduna leirabanina atopa mioi singa punbagi chang su walai masidagi anxiety depression na singba lakpaga loinana social withdrawal syndrome haibadi mi atopaga unaningdaba mirak tinba ngamlaktaba kayasu tholaknabagi machak ama oirai mahakna haikibada hauji ki matamdadi thainaga manadaba mongda yum amagi marakta sambal khajinaduna laikai gi angang sing punna sanaminaba wari watai sanaba amadi punbagi chang yamna nemle angang singna mamanaba singa punna sanaminaduna phanggadaba nungaiba adu phangdrabanina atopa thawongi nungaiba phangnaba honarakpa masana tabani mama mapa singna su thabak chinbadagi natraga masa komnabagi dama angang da phone ama pisillaga ningai tawba thembagi thawong su chathanari asumna imung manungi khunai gi amadi atai honglakliba masak kaya asinasu gaming disorder hairiba laina asi ohelakpagi maram ama oiri psychiatry ga mari lainaba tongan ba laina singumna gaming disorder gi matang su layeng bagi makhal ani thong khaidokpa yai pharmacological haiba amaga non pharmacological haiba amaga lai pharmacological haiba asidana hidak langthakki mateng na layeng bani aduga non pharmacological dana hidak sina dana layeng bani non pharmacological gi manung channa imung manung gi mioi singna tawba yabada punchi mahin hongdokpa patient aduna pamjaba thabak thorom ama chang naina tawhunduna game sanabadagi phangliba nungaiba do atopa thabak aduda oina phangannaba honaba amadi atopa mioi singa hena pulhannaba honaba mathau tai mapal leibak singdadi atai addiction group leibagum game addiction gi sulai manipur gi oina alcohol amadi narcotic addiction na chingbagidi group amasung group therapy sing leire matau asigumna game
गेम एडिक्शन गिसु ग्रुप लेहन्नबा होनरबदी कानागनी करिगुम्बा डिप्रेशन नत्रगना एंजाइटी गुम्बा यावरगदी साइकोथेरापी तौबसु कानागनी डॉक्टर जानेट न मखा ताना हाइकी मणिपुर की ओइना गेमिंग डिसऑर्डर हाइरिबा लाइना असिगी मतांगदा अखनना स्टडी तौबत लेत्री मरम असिना मणिपुर द लेरिबो हॉस्पिटल सिंगदा गेमिंग डिसऑर्डर की केस क्या यामना लाखपगे हाइबगी सब चाब रिपोर्ट लेते इंखलकलिबा नहा सिंग अमदी स्कूल की थाकदा महै तमलिबा आंगांग सिंगसु लाइक लाइसुदा अकाइबा यामना ओइरे हाइदुना ममा मपा ओइबा सिंगना लायेंगबा पुरकपदा गेमिंग डिसऑर्डर की केस ओइरंबा यामना खेंगनै ममा मपा सिंगना गेमिंग डिसऑर्डर बु लेना अमनी हाइना खंगबा मथौ ताई ngahakhtang sanajababu sanajasunu haiduna angang singda phone pahelaga game sanhanba sinassu game addiction ohelaknabagi macha ama oidaba natte layeng balakpada ayamana ka hena soksilaba matamda mahi masin tambada chauna akaibana singba tholaklaba matamda lakali masigi mahutta angang sing game sanaduna natragana phone paiduna matam yamna manghangi thawung satharaklabadi ngallingai da doctor ga tanabiba sungmani hainasu doctor janet konthojamna makha tana phongdolaki पनबा याबदी हौखिबा मतम खरगी ममांगदा लेबा असिगी मफम कयादसु ब्लू वेल गेम मोमो चैलेंज न सिंगबना मरम ओइरगा मियोय कयागी पुंसी मांगबा यावख्रे मरम अदुना ममा मपा ओइबा सिंगना हिरम असिदा खनबा मियेंग संगबा मथौ तारे हाइरी वीडियो असिबु येंगिरिबा खुदिंगमकु अमुक हना थागतचरी